मेरी बातें बिहारी ला, मेरी बातें बिहारी ला, तुम इतना ना करियो, नजर लग जाएगी, नजर लग जाएगी। खरी खरी masa aku tahu ida jadi sidana moise yam chawna udro phonina kaigino ba sije fatriye dum taw lay suana mai phatte mai phatte ꯆꯥꯛ ꯆꯥꯅꯔꯕꯣ ꯃꯌꯥꯝ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣ ꯇꯧꯁꯤꯔꯥ ꯏꯅꯝꯃ ꯆꯥꯛ ꯏꯁꯤꯡꯒ ꯎꯅꯔꯕꯣ ꯎꯅꯗ꯭ꯔꯤ ꯊꯣꯡꯗ꯭ꯔꯤꯌꯦ ꯀꯩꯝ ꯇꯩꯗ꯭ꯔꯦ ꯑꯩꯗꯣ ꯀꯩꯅꯣ ꯀꯔꯤ ꯃꯣꯂꯣꯝ ꯇꯩꯌꯣꯅ ꯃꯣꯂꯣꯝ ꯑꯃ ꯇꯩꯌꯣꯅ ꯇꯩꯔꯝꯕꯅꯦꯕꯀꯣ ꯑꯗꯨꯁꯨ ꯏꯀꯥꯟ ꯀꯥꯟꯅꯗꯕ ꯑꯗ ꯃꯤ ꯑꯃꯅ ꯑꯃ ꯍꯥꯏ ꯑꯃꯅ ꯑꯃ ꯍꯥꯏ ꯑꯃꯅ ꯑꯃ ꯍꯥꯏ ꯇꯧꯋꯦ ꯑꯗꯣ ꯀꯩꯝ ꯇꯩꯗ꯭ꯔꯦ ꯉꯁꯤꯅ ꯐꯔꯦꯅ ꯑꯗꯨ ꯀꯪꯗꯤ ꯀꯪꯁꯤꯜꯂꯛꯑꯦ ꯐꯅꯌꯥꯝ ꯑꯗꯣ ꯆꯦꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕꯗ ꯀꯃꯦꯟ ꯄꯤꯔꯛꯄꯗ ꯃꯥꯂꯣꯝ ꯀꯩꯅꯣ ꯃꯣꯂꯣꯝ ꯑꯃ ꯌꯨꯁ ꯇꯧꯋꯦ ꯑꯩ ꯍꯥꯏ ꯑꯣ ꯁꯨꯡꯀꯦ ꯀꯦꯗ ꯅꯤꯡꯊꯤꯖꯔꯤꯗꯨꯕꯨ ꯑꯩꯁꯦ ꯆꯤꯆꯦ ꯌꯥꯝꯅ ꯍꯥꯏꯔꯒ ꯆꯥꯛ ꯇꯣꯛꯑꯕꯣ ꯅꯨꯄꯤ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯊꯣꯡꯕꯨ ꯊꯣꯡꯗ꯭ꯔꯤ ꯀꯩ ꯊꯣꯡꯗꯣꯏꯅꯣ ꯏꯅꯝꯃ ꯍꯥꯎꯔꯣꯏꯗꯕ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯗ ꯂꯥꯛꯍꯧꯕꯅ ꯇꯣꯡꯖꯅꯤ ꯀꯩꯅꯣ ꯇꯧꯔꯦ ꯁꯧꯒꯤ ꯑꯉꯥꯡꯕ ꯊꯣꯡꯒꯦꯅ ꯇꯧꯕꯅꯦ ꯑꯗꯣ ꯀꯩꯅꯣ ꯊꯣꯡꯗꯤ ꯊꯣꯡꯗ꯭ꯔꯤ ꯅꯨꯃꯤꯠ 5ꯅꯤꯗ ꯐꯩꯌꯦ ꯑꯩꯁꯨ ꯌꯥꯎꯁꯪ ꯃꯃꯥꯡꯗ ꯆꯥꯟꯅꯗꯕ ꯑꯃ ꯇꯩꯔꯨꯕꯗ ꯆꯥꯟꯅꯗꯕ ꯑꯃ ꯇꯩꯔꯨꯕꯗ ꯐꯈ꯭ꯔꯦ ꯍꯥꯏꯁꯤꯗꯤ ꯆꯥꯟꯅꯗꯕ ꯑꯃ ꯇꯩꯔꯨꯕꯗ ꯐꯈ꯭ꯔꯦ ꯍꯥꯏꯔꯣ ꯅꯥꯏꯁ ꯆꯤꯆꯦ ꯊꯦꯡꯀ꯭ꯌꯨ ꯌꯥꯝ ꯇꯥꯕ ꯅꯨꯡꯉꯥꯏꯕꯅꯦ ꯏꯁꯀꯤꯟꯒꯤ ꯑꯦꯐꯇꯣ ꯀꯟꯕꯅꯤꯆꯦꯗꯨ ꯃꯊꯪ ꯇ꯭ꯔꯥꯏ ꯇꯧ ꯌꯦꯡꯉꯣꯀꯣ ꯑꯗꯨꯗꯣ ꯌꯨꯁ ꯇꯧꯒꯦꯅꯅꯦ ꯀꯩꯅꯣ ꯇꯧꯋꯦꯕꯀꯣ ꯆꯪꯉꯦ ꯑꯗꯨꯒ ꯀꯛꯀꯦ ꯇꯧꯔꯀꯥꯟꯗ ꯇꯥꯃꯣꯅ ꯑꯣꯏꯗ ꯄꯥꯗꯕꯅꯦ ꯑꯗꯨꯅꯦ ꯅꯝꯃ ꯇꯥꯃꯣꯗꯤ ꯂꯩꯇ꯭ꯔꯣ ꯐꯣꯟ ꯌꯦꯡꯉꯤ ꯃꯥ ꯀꯟꯅ ꯍꯥꯏꯗꯧꯔꯣꯅꯦ ꯌꯥꯝꯅ ꯌꯥꯝ ꯗꯤꯃꯥꯟꯗꯥꯔꯤ ꯁꯥꯖꯜꯂꯛꯏꯕ ꯃꯥꯗꯨ ꯉꯁꯥꯏꯒꯤ ꯆꯠꯂꯨꯕꯒꯤꯅꯤꯗ ꯐꯥꯒꯤ ꯇꯧꯕꯅꯤ ꯆꯥꯟꯅꯗꯕ ꯑꯃ ꯇꯩꯔꯨꯕꯗ ꯆꯦꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯕꯗꯣ ꯐꯈ꯭ꯔꯦ ꯍꯥꯏꯕ ꯑꯣ ꯑꯩꯁꯨ ꯆꯥꯟꯅꯗꯕꯩ ꯅꯦꯝꯃꯤ ꯏꯇꯩꯃ ꯀꯔꯝ ꯀꯔꯝ ꯄꯥꯟꯕꯤꯔꯤꯒꯦ ꯀꯨꯏꯔꯦꯗ ꯎꯈꯤꯗꯕ ꯅꯨꯡꯉꯥꯏꯔꯤꯌꯦ ꯍꯥꯏ ꯀꯁꯥꯔ ꯄꯥꯈꯪ ꯖꯦꯜꯗꯣ ꯀꯩꯅꯣ
ꯇꯩꯌꯣ ꯍꯥꯏꯗꯣꯏꯔꯣ ꯃꯥꯏꯁꯦ ꯅꯨꯃꯤꯠ 10ꯅꯤꯇꯪ ꯍꯥꯏ ꯃꯥꯜꯂꯦ ꯂꯩꯈ꯭ꯔꯣꯒꯁꯤꯗꯤ ꯑꯩ ꯌꯣꯔ ꯂꯥꯏꯐ ꯁꯥꯔꯛꯏꯁꯤꯗꯤ ꯑꯃꯨꯛꯀꯖ ꯃꯁꯥꯅ ꯂꯦꯞꯄꯨꯔꯒ ꯍꯥꯏ ꯃꯣꯅꯤꯀꯥ ꯍꯥꯏ ꯀꯩ ꯏꯟꯁꯥꯡꯅꯣ ꯍꯥꯏ ꯑꯩꯈꯣꯏꯗꯣ ꯉꯁꯤꯗꯤ ꯁꯧꯒ꯭ꯔꯤ ꯑꯉꯥꯡꯕ ꯑꯣꯏꯅ ꯊꯣꯡꯉꯅꯤ ꯑꯗꯣ ꯇꯥꯃꯣꯁꯦ ꯂꯥꯏꯞ ꯈꯨꯗꯤꯡꯒꯤ ꯍꯦꯛꯇ ꯁꯥꯡꯅ ꯇꯥꯔ ꯍꯦꯛꯇ ꯂꯩꯔꯝꯃꯦ ꯍꯥꯏꯁꯤꯗꯤ ꯍꯥꯏ ꯏꯇꯩꯃ ꯏꯌꯥꯝꯕ ꯇ꯭ꯔꯣ ꯂꯩꯌꯦ ꯀꯁꯥꯔ ꯄꯥꯈꯪꯅꯤ ꯍꯥꯏꯁꯤꯗꯤ ꯍꯥꯏ ꯃꯌꯥꯝ ꯍꯥꯏ ꯀꯁꯥꯔ ꯄꯥꯈꯪ ꯑꯣꯛ ꯑꯐꯨꯠꯄꯁꯨ ꯂꯩꯔꯛꯄꯅꯦꯕꯗꯣ ꯑꯣꯛ ꯑꯐꯨꯠꯄꯁꯦ ꯑꯩꯅ ꯆꯥꯅꯤꯡꯃꯟꯗꯅ ꯂꯩꯔꯛꯄꯅꯦ ꯂꯨꯄꯥ 100ꯒꯤ ꯆꯪꯉꯛꯑꯦ ꯗꯨꯀꯥꯟꯗꯩ ꯆꯪꯉꯛꯑꯦ ꯁꯨꯝ ꯍꯧꯖꯤꯛꯀꯥꯟꯁꯤꯕꯨ ꯀꯝꯗꯧꯔꯤꯒꯦ ꯍꯥꯏ ꯃꯥꯜꯂꯦꯀꯣ ꯁꯨꯝ ꯂꯩꯔꯤ ꯑꯩ ꯕꯣꯔꯥ ꯈꯤꯇꯪ ꯍꯧꯒꯦ ꯑꯗꯨꯒꯤ ꯃꯔꯣꯏ ꯃꯟꯒꯦ ꯆꯥꯛ ꯆꯥꯅꯔꯕꯣ ꯃꯌꯥꯝꯁꯦ ꯏꯅꯝꯃ ꯀꯔꯤ ꯀꯔꯤ ꯁꯥꯟꯅꯗꯣꯏꯅꯣ ꯀꯩꯅꯣ ꯁꯥꯟꯅꯗꯣꯏꯅꯣ ꯈꯪꯖꯗ꯭ꯔꯦꯅ ꯆꯠꯁꯦ ꯑꯗꯨꯅ ꯏꯁꯩ ꯁꯛꯂꯛꯑꯣ ꯍꯥꯏꯁꯤꯗꯤ ꯆꯥꯛ ꯊꯣꯡꯗ꯭ꯔꯤ ꯉꯁꯤꯗꯤ ꯆꯥꯛꯇꯣ ꯈꯤꯇꯪ ꯊꯦꯡꯉꯦ ꯌꯥꯎꯁꯪ ꯊꯥꯕꯜ ꯆꯣꯡꯕ ꯆꯠꯍꯧꯗ꯭ꯔꯕꯣ ꯏꯅꯝꯃ ꯆꯥꯗ꯭ꯔꯤ ꯑꯩꯈꯣꯏꯁꯨ ꯊꯣꯡꯉꯤ ꯍꯥꯏꯌꯦ ꯑꯣ ꯃꯌꯥꯝꯁꯦ ꯀꯩꯅꯣ ꯕ꯭ꯂꯨ ꯄꯤꯔꯣꯁꯦ ꯀꯩꯅꯣ बजाओ ढोल मेरे घर राम आए हैं ꯏꯅꯝꯃ ꯍꯣꯏ ꯅꯩꯗꯣꯔꯦ ꯄꯣꯛ ꯌꯥꯎꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯌꯦꯟꯅꯦ ꯀꯨꯏꯔꯦꯗ ꯁꯤꯗꯤ ꯌꯥꯔꯔꯣꯏꯗ ꯍꯥꯏ ꯈꯨꯏꯔꯦꯗ ꯁꯤꯗꯤ ꯌꯥꯔꯔꯣꯏꯗ ꯍꯥꯏꯁꯦ ꯑꯣꯛꯁꯦ ꯑꯣꯛꯇꯥ ꯑꯃꯅꯤꯗ ꯀꯩꯅꯣꯅꯦ ꯑꯐꯨꯠꯄ ꯂꯩꯅ ꯀꯨꯏꯔꯕꯀꯣ ꯑꯁꯤꯒꯤ ꯑꯣꯛ ꯐꯨꯠꯐꯝꯁꯦ ꯌꯥꯝ ꯍꯥꯎꯋꯦꯕꯀꯣ ꯑꯩ ꯕꯖꯥꯔ ꯊꯣꯛꯇ꯭ꯔꯕꯅꯤꯅ ꯀꯨꯏꯔꯦꯕ ꯆꯥꯗꯕ ꯌꯥꯝ ꯆꯥꯅꯤꯡꯕ ꯌꯥꯝ ꯂꯩꯔꯝꯗ꯭ꯔꯕ ꯈꯤꯇꯪꯈꯛ ꯉꯥꯏꯔꯝꯃꯕ ꯀꯩꯅꯣ ꯂꯥꯏꯐ ꯔꯤꯇꯔꯟ ꯇꯧꯔꯛꯑꯣ ꯍꯥꯏꯁꯦ ꯃꯣꯟꯗꯥ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯤꯀꯣ ꯏꯇꯩꯃꯁꯦ ꯏꯁꯩꯗꯣꯒ ꯍꯥꯏꯁꯤꯅꯦ ꯅꯨꯡꯉꯥꯏ ꯑꯩ ꯑꯗꯨꯝ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯇꯥꯕ ꯏꯁꯩ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯒꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯉꯝꯗ ꯀ꯭ꯔꯤꯁꯅ ꯗꯥꯃꯣꯗꯔꯝ ꯑꯗꯨꯃꯥꯏꯅ ꯆꯝꯅ ꯊꯣꯡꯕꯗꯣ ꯍꯥꯎꯕꯅꯦ ꯌꯦꯟꯗ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯨꯁꯨ ꯑꯩꯗꯤ ꯌꯥꯝ ꯄꯥꯝꯃꯤꯅ ꯍꯥꯎꯋꯦ ꯁꯨꯃꯥꯏꯅ ꯆꯝꯅ ꯐꯨꯠꯄꯁꯦ ꯁꯦ ꯁꯥ ꯃꯔꯣꯏꯒ ꯈꯔꯒ ꯃꯅꯝꯒ ꯅꯝꯃꯗꯤꯀꯣ ꯌꯥꯝ ꯍꯥꯎꯕꯅꯦꯕ ꯀꯨꯏꯔꯦ ꯁꯤꯒꯤ ꯀꯀꯥꯁꯦꯀꯣ ꯍꯥꯎꯅ ꯐꯨꯠꯄꯅꯦꯕ ꯊꯣꯛꯇꯕ ꯀꯨꯏꯌꯦꯕ ꯆꯥꯗꯕ ꯉꯁꯤꯗꯤ ꯑꯩꯅ ꯉꯁꯥꯏ ꯇꯥꯃꯣꯗ ꯉꯥ ꯂꯧꯔꯛꯑꯣꯅ ꯍꯥꯏꯕꯀꯣ ꯑꯗ ꯉꯥꯗꯣ ꯃꯥꯗꯣ ꯀꯥꯎꯊꯣꯛꯇꯅ ꯂꯧꯔꯛꯇ꯭ꯔꯦꯕ ꯑꯗꯨꯒꯤ ꯌꯥꯎꯔꯤꯕ꯭ꯔꯥꯅ ꯌꯦꯡꯕ ꯊꯣꯛꯎꯕꯅꯦ ꯉꯥꯗꯣ ꯑꯆꯧꯕ ꯉꯥ ꯉꯥꯏꯍꯧꯔꯕ ꯑꯆꯧꯕꯗꯣ ꯀꯌꯥ ꯆꯥꯅꯤꯡꯗꯦꯅ ꯑꯩꯅ ꯂꯧꯔꯛꯇ꯭ꯔꯕ ꯊꯣꯡꯗ꯭ꯔꯤ ꯑꯩ ꯃꯔꯣꯏ ꯃꯜꯂꯤ ꯀꯟꯅ ꯕꯣꯔꯥ ꯍꯧꯒꯦ ꯇꯧꯕ ꯁꯧꯒꯤꯗꯣ ꯑꯩꯅ ꯉꯁꯥꯏꯅ ꯁꯦꯝꯃꯒ ꯊꯝꯃꯦꯕꯀꯣ ꯁꯧꯒꯤꯁꯨ ꯂꯩꯔꯦ ꯁꯧꯒꯤ ꯑꯉꯥꯡꯕ ꯁꯤꯗ ꯂꯩꯔꯦ ꯃꯩꯁꯨ ꯂꯥꯛꯇꯦꯕ ꯇꯧꯔꯤꯁꯦ ꯃꯩꯁꯨ ꯂꯥꯛꯇꯦ ꯐ꯭ꯔꯤꯖꯁꯦ ꯁꯪꯒꯣꯝ ꯍꯥꯞꯆꯤꯜꯂꯒ ꯃꯩ ꯂꯥꯛꯇ ꯂꯩꯔꯦ
ꯃꯣꯟꯗꯥ ꯈꯨꯅꯨꯡꯉꯥꯏꯁꯤꯗꯤ ꯃꯦꯃꯣꯔꯤ ꯃꯥꯏꯕꯝ ꯒꯤꯐ ꯃꯤ ꯍꯥꯏꯁꯤꯗꯤ ꯀꯩꯅꯣ ꯑꯝꯇ ꯌꯦꯡꯒꯦ ꯊꯣꯡꯉꯦꯗꯣ ꯑꯣ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯁꯤꯗꯤ ꯂꯩꯇ꯭ꯔꯦꯍꯦ ꯑꯩꯈꯣꯏꯅ ꯑꯃꯒꯤꯅ ꯆꯜꯂꯤ ꯌꯥꯎꯖꯒꯦꯅ ꯑꯩ ꯈꯪꯕ ꯌꯥꯕ꯭ꯔꯣ ꯃꯤꯡ ꯄꯜꯂꯛꯏꯁꯦ ꯁ꯭ꯋꯥꯏꯗ ꯑꯩꯁꯤꯗꯤ ꯑꯩ ꯈꯪꯕ ꯌꯥꯎꯕ꯭ꯔꯣ ꯍꯥꯏ ꯃꯥꯜꯂꯦꯀꯣ ꯇꯥꯃꯣ ꯆꯥꯛꯁꯦ ꯉꯥꯏꯍꯥꯛ ꯂꯩ ꯊꯣꯡꯁꯤꯔꯣ ꯕꯣꯔꯥꯁꯦ ꯑꯗꯨꯗꯤ ꯉꯥꯏꯍꯥꯛ ꯂꯩꯍꯧꯒꯦ ꯏꯪꯉꯗꯤ ꯍꯥꯎꯔꯣꯏꯕ ꯑꯥꯔ ꯖꯦ ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯨꯏꯔꯦ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯈꯤꯕ ꯑꯗꯨ ꯍꯟꯕꯤꯔꯛꯑꯣ ꯍꯥꯏꯁꯤꯗꯤ ꯍꯟꯕꯤꯔꯛꯑꯣꯕ ꯀꯩꯅꯣ ꯏꯅꯝꯃ ꯆꯥꯛ ꯊꯦꯡꯉꯤꯗ ꯍꯥꯏ ꯆꯥꯛꯁꯦ ꯊꯦꯡꯉꯦ ꯈꯔ ꯆꯥꯛꯇꯣ ꯑꯌꯨꯛꯇꯣ ꯌꯥꯝ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯥꯗ ꯆꯥꯕꯩ ꯃꯇꯝꯒꯤ ꯇꯥꯏꯞꯇ ꯑꯗꯨꯝ ꯆꯥ ꯍꯩꯅꯔꯦꯕꯀꯣ ꯑꯗꯨꯅ ꯄꯨꯡ ꯑꯃ ꯑꯗꯨꯋꯥꯏꯗ ꯑꯗꯨꯝ ꯆꯥꯕꯅꯤꯅꯅꯦ ꯇꯧꯕꯗꯤ ꯈꯪꯂꯝꯕꯁꯨ ꯌꯥꯏꯅꯦ ꯑꯩꯁꯦ ꯏꯌꯥꯎꯗ ꯌꯥꯎꯕꯅꯦ ꯑꯃꯗ ꯑꯣꯏꯔꯣ ꯑꯃꯗ ꯑꯣꯏꯔꯣ ꯂꯥꯏꯐ ꯈꯨꯗꯤꯡꯒꯤ ꯐꯗ꯭ꯔꯣꯗꯨꯅ ꯃꯤꯅ ꯈꯪꯕꯗꯨꯅ ꯅꯣꯏ ꯒꯤꯐ ꯄꯤꯕ ꯍꯥꯏꯗꯣ ꯈꯪꯗ꯭ꯔꯣ ꯍꯥꯏꯁꯤꯗꯤ ꯑꯣ ꯑꯣ ꯅꯣꯛꯄ ꯌꯥꯗ꯭ꯔꯦ ꯑꯩ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯅꯣꯏ ꯒ꯭ꯌꯥꯟ ꯇꯧ ꯏꯅꯝꯃ ꯍꯥꯏꯁꯦ ꯇꯥꯃꯣ ꯃꯩ ꯂꯥꯛꯑꯦ ꯃꯩ ꯑꯝꯇ ꯁꯤꯜꯂꯨ ꯇꯟꯕ꯭ꯔꯥ ꯀꯅꯥꯅꯣ ꯐꯣꯟ ꯇꯧꯔꯛꯑꯦ ꯀꯅꯥꯅꯣ ꯀꯣꯟ ꯍꯣ ꯁꯛꯇ ꯍꯥꯏ ꯑꯦ ꯁꯤ ꯀꯩꯅꯣ ꯑꯣ ꯒꯨꯂꯤꯗꯣ ꯉꯁꯥꯏꯒꯤ ꯁꯜꯂ ꯇꯥꯕꯤꯒꯤ ꯃꯦꯔꯦ ꯘꯔ ꯂꯥꯑꯣ ꯅꯪ ꯒꯤꯐ ꯄꯤꯔꯛꯑꯣ ꯍꯥꯏꯁꯤꯗꯤ ꯊꯥꯖꯒꯤ ꯃꯆꯥ ꯃꯣꯔꯥꯡꯕꯤꯒꯤ ꯃꯄꯥꯔꯤ ꯁꯥꯕꯤꯁꯥꯅꯨ ꯄꯥꯡꯒꯟꯕ ꯆꯠꯁꯤꯂꯥꯎ ꯆꯠꯃꯤꯟꯅꯁꯤ ꯂꯥꯎ ꯏꯁꯇ꯭ꯔꯣꯕꯦꯔꯤ ꯑꯃ ꯆꯥꯊꯣꯛꯀꯦ ꯑꯩ ꯇꯥꯃꯣ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯑꯦꯄꯜꯁꯦ ꯑꯁꯤꯁꯦ ꯆꯥꯅꯤꯡꯗꯦ ꯑꯗꯨꯅ ꯀꯩꯅꯣ ꯀꯔꯤꯕ ꯀꯩꯅꯣ ꯐ꯭ꯔꯨꯠ ꯁꯂꯥꯠ ꯁꯦꯝꯃ ꯆꯥꯅꯕ ꯀꯁꯇꯔꯠꯇꯣ ꯑꯗꯨꯗꯣ ꯁ꯭ꯋꯥꯏꯗ ꯊꯣꯛꯑꯝꯒꯗ꯭ꯔꯥ ꯁꯣꯠꯇꯨ ꯍꯩꯇꯤ ꯑꯗꯨꯏꯅꯦ ꯊꯥꯗꯤꯌꯦ ꯑꯩꯗꯤꯅꯦꯀꯣ ꯏꯁꯩꯁꯦ ꯏꯁꯩ ꯑꯅꯧ ꯑꯔꯥꯛꯁꯦ ꯀꯌꯥ ꯇꯥꯗꯦꯕ ꯑꯩ ꯀꯩꯅꯣ
ꯑꯩꯅ ꯌꯦꯡꯉꯤꯁꯦ ꯇꯥꯔꯤꯁꯦ ꯀꯩꯅꯣꯁꯦ ꯏꯃꯥ ꯄꯣꯞꯈ꯭ꯔꯦ ꯋꯥꯈꯜꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯕꯅ ꯋꯥꯈꯜꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯕꯅ ꯅꯣꯡꯃꯇꯁꯨ ꯀꯥꯎꯗ꯭ꯔꯕ ꯅꯍꯥꯛꯁꯦ ꯅꯍꯥꯛꯄꯨ ꯍꯥꯏꯕ꯭ꯔꯥ ꯑꯩꯅ ꯀꯔꯝꯅ ꯅꯤꯡꯁꯤꯡꯒꯅꯤ ꯆꯥꯡꯌꯦꯡ ꯇꯧꯒꯦ ꯈꯜꯂꯗꯨꯅ ꯏꯃꯤꯠ ꯑꯁꯦ ꯎꯏꯁꯤꯜꯂꯕꯁꯨ ꯅꯪꯇꯒꯤ ꯁꯛꯇꯝꯅꯤ ꯎꯔꯤꯕ ꯊꯃꯣꯏꯗ ꯂꯣꯠꯇꯨꯅ ꯊꯝꯈ꯭ꯔꯕ ꯅꯍꯥꯛꯄꯨ ꯀꯩꯅꯣ ꯑꯣ ꯅꯦꯠꯂꯣ ꯑꯩꯗꯤ ꯑꯗꯨ ꯏꯁꯩꯗꯣ ꯑꯗꯨꯝ ꯇꯥꯏꯌꯦꯕ ꯅꯨꯡꯇꯤꯒꯤ ꯑꯗꯨꯅ ꯈꯪꯕꯩ ꯍꯥꯏꯕꯅꯤꯅ ꯃꯁꯥꯎꯅꯨꯀꯣ ꯁꯥꯎꯗꯦꯗ ꯀꯩꯗꯧ ꯁꯥꯎꯗꯅꯣ ꯑꯩꯗꯣ ꯍꯩꯁꯨ ꯍꯩꯇꯦꯕ ꯀꯌꯥ ꯑꯗꯨꯗꯨꯁꯨ ꯍꯩꯇꯦ ꯑꯗꯨꯒꯅꯦ ꯏꯁꯩꯗꯣ ꯍꯥꯏꯗꯤ ꯏꯁꯩꯁꯦꯀꯣ ꯇꯥꯗꯤ ꯍꯥꯏꯗꯤ ꯐꯖꯕꯒꯤ ꯇꯥꯗꯤ ꯇꯥꯔꯒꯅꯦ ꯏꯁꯩ ꯌꯥꯝ ꯍꯩꯌꯦ ꯃꯑꯣꯡ ꯃꯥꯟꯗꯅ ꯏꯇꯩ ꯃꯆꯥ ꯑꯗꯨꯗꯤ ꯊꯦꯡꯀ꯭ꯌꯨ ꯋꯥ ꯌꯥꯝ ꯐꯖꯩꯌꯦ ꯒꯥꯏꯁꯦ ꯍꯥꯏꯊꯔꯛꯄ ꯁꯝꯂꯥꯡꯅ ꯑꯩꯒꯤ ꯈꯖꯥꯏꯗ ꯊꯦꯡꯂꯛꯄ ꯍꯥꯏꯊꯔꯛꯄ ꯁꯝꯂꯥꯡꯅ ꯍꯧꯖꯤꯛꯀꯤ ꯄꯨꯁꯄꯔꯥꯅꯤꯒꯤꯗꯨ ꯅꯩꯔꯦꯍꯦ ꯐꯖꯅ ꯐꯥꯏ ꯑꯗꯨꯃꯗꯤ ꯏꯅꯝꯃ ꯍꯥꯏꯁꯤꯗꯤ ꯑꯩꯅ ꯈꯔ ꯇꯣꯏꯅ ꯇꯥꯏ ꯑꯗꯨ ꯏꯁꯩꯗꯣ ꯑꯩꯒꯤ ꯁꯝꯂꯥꯡ ꯀꯩ ꯁꯤꯕꯨ ꯀꯩꯅꯣ ꯇꯥꯃꯣꯁꯤꯕꯨ ꯃꯌꯦꯡꯐꯝ ꯀꯩꯅꯣ ꯃꯌꯦꯡꯐꯝ ꯔꯥꯃꯦꯁꯣꯔ ꯁꯤꯡ ꯑꯗꯨ ꯐꯣꯟ ꯅꯝꯕꯔ ꯚꯤꯂꯦꯖ ꯀꯩꯀꯥ ꯃꯌꯥꯝ ꯏꯁꯤ ꯀꯩꯅꯣ ꯍꯥꯏ ꯆꯥꯛ ꯆꯥꯔꯕꯣ ꯆꯦ ꯍꯥꯏ ꯆꯦ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏꯕ ꯅꯪꯅ ꯂꯥꯞꯅ ꯇꯥꯝꯅ ꯏꯁꯩꯗꯨ ꯁꯛꯂꯛꯑꯣ ꯍꯥꯏ ꯅꯪꯅ ꯂꯥꯞꯅ ꯇꯥꯝꯅ ꯅꯪꯅ ꯂꯥꯞꯅ ꯇꯥꯝꯅ ꯇꯥꯝꯅ ꯂꯩꯈ꯭ꯔꯕꯁꯨ ꯅꯪꯅ ꯂꯥꯞꯅ ꯇꯥꯝꯅ ꯇꯥꯝꯅ ꯂꯩꯈ꯭ꯔꯕꯁꯨ ꯂꯦꯡꯗꯅ ꯂꯩ ꯅꯨꯡꯁꯤꯕ ꯅꯪꯕꯨ ꯏꯅꯥꯛꯇꯗ ꯂꯩꯍꯟꯅꯤꯡꯕꯅꯤ ꯅꯨꯡꯁꯤꯕ ꯅꯪꯕꯨ ꯏꯅꯥꯛꯇꯗ ꯂꯩꯍꯟꯅꯤꯡꯕꯅꯤ ꯅꯪꯅ ꯂꯥꯞꯅ ꯇꯥꯝꯅ ꯀꯩ ꯒꯤꯐ ꯄꯤꯌꯨ ꯍꯥꯏꯅꯣ ꯅꯟꯗꯤꯅꯤ ꯚ꯭ꯂꯣꯛ ꯍꯥꯏꯁꯤꯗꯤ ꯍꯥꯎꯏꯅꯤ ꯈꯔ ꯆꯥꯊꯣꯛꯁꯤꯔꯥ ꯅꯨꯡꯁꯤ ꯎꯔꯨꯝ ꯐꯪꯗ꯭ꯔꯕ ꯄꯨꯟꯁꯤ ꯀꯔꯤꯒꯤ ꯆꯤꯡꯅꯔꯨꯅꯤ ꯃꯩꯁꯥꯃꯕꯨ ꯇꯁ ꯀꯝꯗꯧꯋꯤ ꯅꯩꯗ꯭ꯔꯤꯕ꯭ꯔꯥ ꯏꯅꯝꯃꯅ ꯅꯩꯔꯦꯍꯦ ꯍꯥꯏꯗꯨꯗꯤ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯀꯩ ꯒꯤꯐꯅꯣꯒ ꯍꯥꯏꯁꯤꯗꯤ ꯋꯥꯀꯠꯄꯁꯨ ꯉꯝꯗ꯭ꯔꯕ ꯁꯦ ꯅꯈꯣꯡꯗꯣ ꯍꯥꯏꯐꯦꯠ ꯇꯩꯕꯤꯔꯝꯃꯣ ꯀꯃꯣꯟ
ꯐꯣꯟ ꯀꯟꯅ ꯇꯧꯔꯤꯕꯅꯤ ꯑꯃꯝꯕ ꯅꯥꯀꯜꯂꯣꯝꯗ ꯊꯝꯃꯦ ꯉꯥꯏꯍꯥꯛꯇꯪ 어머니 꼴꼴이 거리까지 그야 이거도 이세이 마카다 신 그냥 신기 신세 이남나 어이나 ꯁꯛꯇꯣꯛꯄꯤꯔꯛꯑꯣ ꯃꯐꯝꯗꯁꯨ ꯌꯦꯠꯅꯤꯡꯗ꯭ꯔꯕ ꯇꯧꯕꯒꯤ ꯃꯇꯥꯡꯗ ꯍꯥꯏꯁꯤꯗꯤ ꯅꯐꯝꯗꯁꯨ ꯌꯦꯠꯅꯤꯡꯗ꯭ꯔꯕ ꯋꯥꯀꯠꯄꯁꯨ ꯉꯝꯗ꯭ꯔꯕ ꯋꯥꯀꯠ ꯅꯐꯝꯗꯁꯨ ꯌꯦꯠꯅꯤꯡꯗ꯭ꯔꯕ ꯑꯩꯒꯤ ꯄꯨꯟꯁꯤ ꯍꯥꯏꯕ꯭ꯔꯣ ꯀꯥꯎꯔꯦꯗ ꯍꯩꯇꯦꯕ ꯀꯌꯥ ꯍꯧꯖꯤꯛꯀꯤꯗꯨꯒꯤ ꯃꯈꯥꯅꯦ ꯍꯥꯏꯁꯤꯗꯤ ꯄꯨꯛꯅꯤꯡ ꯍꯥꯏꯕ ꯑꯗꯨꯅꯦꯕ ꯄꯨꯛꯅꯤꯡ ꯍꯥꯏꯕ꯭ꯔꯥ ꯋꯥꯈꯜ ꯍꯥꯏꯕ꯭ꯔꯥ ꯀꯝ ꯍꯥꯏꯕꯅꯦꯕ ꯀꯥꯎꯔꯦꯕ ꯇꯥꯗꯤ ꯂꯣꯏ ꯇꯥꯏꯌꯦꯕꯀꯣ ꯑꯗꯨꯒꯅꯦ ꯍꯥꯏꯐꯦꯠ ꯇꯥꯔꯒ ꯇꯣꯛꯈꯤꯕꯅꯤꯅꯅꯦ ꯐꯥꯕ ꯍꯥꯠꯇꯕ ꯍꯥꯏꯇꯥꯔꯦ ꯑꯁ ꯑꯩꯁꯦ ꯑꯋꯥꯠꯄ ꯌꯥꯝ ꯁꯥꯏꯗ ꯏꯀꯥꯏꯖꯔꯦ ꯍꯥꯏꯔꯔꯣꯏ ꯃꯊꯪꯗꯗꯤ ꯈꯣꯡ ꯄꯥꯏꯕꯤꯔꯤꯅꯦ ꯈꯣꯡ ꯅꯥꯕꯗꯨꯒꯤ ꯃꯥꯏ ꯈꯣꯡꯁꯤ ꯅꯥꯕꯗꯣ ꯑꯗꯨꯒꯤ ꯆꯦꯡ ꯂꯩꯁꯦ ꯈꯣꯡꯁꯦ ꯍꯥꯏꯗꯤ ꯏꯁꯩ ꯑꯝꯇ ꯁꯛꯄꯤꯔꯛꯑꯣ ꯍꯥꯏ ꯀꯩ ꯏꯁꯩꯅꯣꯕ ꯅꯨꯡꯁꯤꯕꯕꯨ ꯅꯪꯅ ꯃꯤꯔꯥꯏꯔꯝꯂꯒ ꯏꯁꯩꯗꯣ ꯑꯗꯨꯗ ꯐꯥꯗꯦꯅꯦ ꯑꯗꯨꯗꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯕꯕꯨ ꯅꯪꯅ ꯃꯤꯔꯥꯏꯔꯝꯂꯒ ꯀꯔꯤ ꯍꯥꯏꯕꯅꯣ ꯀꯔꯤ ꯃꯌꯦꯛꯅꯣ ꯀꯥꯎꯔꯦꯅꯦ ꯀꯔꯤ ꯍꯥꯏꯕꯅꯣ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯦ ꯀꯣꯛꯁꯦ ꯌꯥꯗ꯭ꯔꯦꯕ ꯏꯁꯥꯅ ꯄꯥꯝꯖꯕ ꯑꯃ ꯑꯗꯨꯝ ꯁꯛꯄꯤꯔꯛꯑꯣ ꯍꯥꯏ ꯀꯔꯤ ꯏꯁꯩ ꯄꯥꯝꯒꯦ ꯑꯩꯕꯣ ꯇꯧꯔꯤꯁꯤꯕꯣ ꯑꯩꯅ ꯀꯃꯦꯟ ꯄꯤꯔꯤꯗꯨ ꯄꯥꯗ꯭ꯔꯣ ꯍꯥꯏ ꯏꯌꯥꯝꯕꯒꯤ ꯈꯣꯡꯗꯣ ꯀꯩꯗꯧꯔꯤꯅꯣ 2021ꯗꯅꯦꯀꯣ ꯑꯦꯛꯁꯤꯗꯦꯟ ꯑꯃ ꯊꯣꯛꯈꯤꯕꯀꯣ ꯑꯗꯨꯗ ꯁꯣꯛꯈꯤꯕ ꯃꯥꯏ ꯄꯥꯛꯅ ꯈꯜꯂꯛꯄꯁꯤꯃ ꯑꯩꯅꯁꯨ ꯍꯥꯏꯒꯦ ꯇꯧꯕ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯔꯗꯅ ꯃꯥꯅꯁꯨ ꯍꯦꯛꯇ ꯍꯥꯏꯈꯤꯕꯅ ꯃꯥꯅ ꯍꯦꯛꯇ ꯍꯥꯏꯈꯤꯕ ꯑꯩꯗꯤ ꯄꯦꯜꯂꯕꯅꯤꯗꯅ ꯍꯥꯏꯕꯗꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯒꯤ ꯀꯥꯡꯁꯤ ꯈꯣꯟꯖꯦꯜꯅ ꯀꯧꯔꯤꯕꯣꯏ ꯅꯤꯡꯂꯨꯏ ꯑꯩ ꯃꯥꯅ ꯑꯩꯕꯨ ꯍꯥꯏꯕ꯭ꯔꯣ ꯀꯧꯔꯤ
ꯑꯗꯨ ꯏꯁꯩꯗꯣ ꯌꯥꯝ ꯄꯥꯝꯕꯅꯦ ꯑꯩꯅ ꯄꯥꯝꯖꯕ ꯍꯥꯏꯕꯗꯨꯗ ꯁꯛꯀꯦ ꯇꯧꯕꯅꯤ ꯄꯥꯏꯔꯛꯈꯤ ꯆꯦꯛꯂꯥꯒꯤ ꯁꯪꯒꯨꯝ ꯅꯄꯥꯎ ꯇꯝꯂꯅꯤ ꯍꯔꯥꯎꯖꯔꯨꯏ ꯅꯄꯥꯎ ꯇꯝꯂꯅꯤ ꯍꯔꯥꯎꯖꯔꯨꯏ ꯆꯤꯡꯌꯥ ꯇꯝꯌꯥ ꯂꯕꯨꯛ ꯂꯝꯍꯥ ꯃꯈꯣꯏ ꯂꯣꯏꯅ ꯑꯩꯕꯨ ꯋꯥꯔꯧꯔꯤ ꯅꯪꯕꯨ ꯀꯩꯗꯅꯣ ꯇꯠꯇꯅ ꯍꯪꯂꯤ ꯅꯪꯕꯨ ꯀꯩꯗꯅꯣ ꯇꯠꯇꯅ ꯍꯪꯂꯤ ꯑꯃꯨꯛꯇꯪ ꯊꯦꯝꯕꯤꯔꯝꯃꯨ ꯊꯦꯝꯕꯤꯔꯝꯃꯨ ꯂꯝꯒꯤ ꯆꯦꯛꯂꯥ ꯊꯦꯝꯕꯤꯔꯝꯃꯨ ꯅꯪꯕꯨ ꯅꯨꯡꯁꯤꯗꯨꯅ ꯍꯤꯡꯂꯤꯕꯅꯤ ꯑꯩꯒꯤ ꯆꯝꯂꯕ ꯃꯄꯣꯛꯁꯤꯅ ꯈꯪꯕꯤꯗꯦ ꯑꯋꯥꯕ ꯈꯨꯡꯒꯪꯒꯤ ꯂꯩꯔꯥꯡ ꯑꯃꯒꯤ ꯏꯁꯇꯦꯖꯇ ꯑꯣꯏꯔꯗꯤ ꯄꯩꯁꯥꯅ ꯌꯣꯝꯂꯅꯤ ꯏꯇꯩꯃꯁꯦ ꯋꯥꯈꯜ ꯃꯥꯟꯅꯕꯒꯤꯅꯦ ꯚꯥꯏ ꯃꯦꯃꯣꯔꯤ ꯃꯩꯕꯝꯒ ꯍꯥꯏꯁꯦ ꯅꯨꯡꯁꯤ ꯃꯤꯅꯣꯛꯇꯣ ꯅꯣꯛꯂꯛꯎ ꯀꯅꯥꯗ ꯀꯩꯅꯣ ꯅꯨꯡꯁꯤ ꯃꯤꯅꯣꯛ ꯅꯣꯛꯂꯛꯎ ꯀꯅꯥꯗ ꯁꯛꯄꯤꯔꯛꯎ ꯍꯥꯏꯁꯦ ꯅꯨꯡꯁꯤ ꯃꯤꯅꯣꯛꯇꯣ ꯅꯨꯡꯁꯤ ꯃꯤꯅꯣꯛ ꯀꯔꯝꯕ ꯏꯁꯩꯅꯣ ꯑꯩ ꯈꯪꯗꯤꯌꯦ ꯑꯗꯨꯏꯗꯣ ꯀꯩ ꯏꯁꯩꯅꯣ ꯅꯨꯡꯁꯤ ꯃꯤꯅꯣꯛ ꯅꯣꯛꯂꯨꯅꯨ ꯀꯅꯥꯗ ꯅꯨꯡꯁꯤ ꯃꯤꯅꯣꯛ ꯅꯣꯛꯂꯨꯅꯨ ꯀꯅꯥꯗ ꯍꯥꯏꯁꯤ ꯀꯩ ꯏꯁꯩꯅꯣ ꯇꯥꯃꯣ ꯈꯪꯗꯔꯦ ꯏꯁꯩꯗꯣ ꯀꯩꯅꯣ ꯅꯨꯡ ꯊꯥꯏꯔꯣ ꯅꯨꯡꯂꯣ ꯍꯣꯏꯅꯦ ꯚꯥꯏ ꯃꯩꯄꯥꯛ ꯑꯗꯣ ꯅꯪꯁꯦ ꯅꯨꯄꯤꯔ ꯅꯨꯄꯥꯔ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯈꯪꯗꯕꯒꯤ ꯍꯪꯕꯅꯦ ꯃꯤꯡ ꯁꯤꯗꯤ ꯅꯨꯄꯥ ꯃꯥꯟꯒꯨꯝ ꯇꯧꯏ ꯀꯥꯏꯁꯤꯅꯦ ꯃꯤ ꯃꯁꯦꯟ ꯀꯃꯦꯟ ꯊꯥꯅꯩꯅꯦ ꯏꯅꯝꯃ ꯂꯪꯂꯥꯒꯤ ꯖꯒꯣꯏ ꯏꯁꯩꯗꯣ ꯁꯛꯂꯛꯑꯣ ꯂꯪꯂꯥꯒꯤ ꯖꯒꯣꯏ ꯏꯁꯩꯁꯤ ꯀꯩ ꯍꯥꯏꯅꯣ ꯆꯥꯛꯂꯤꯕ ꯂꯥꯃꯩ ꯑꯊꯥꯞꯄ ꯆꯤꯡꯗ ꯃꯨꯠꯆꯈꯤꯅꯤꯀꯣ ꯃꯊꯟꯅꯇ ꯗꯣꯔꯦꯟ ꯁꯧꯒ꯭ꯔꯥꯛꯄꯝ ꯑꯉꯥꯡ ꯀꯌꯥ ꯁꯨꯔꯒꯦ ꯑꯉꯥꯡ ꯑꯃ ꯁꯨꯔꯦ ꯑꯅꯤ ꯁꯨꯔꯛꯑꯅꯤ ꯈꯔ ꯂꯩꯔꯒ ꯉꯔꯥꯡ ꯆꯦꯗꯣ ꯊꯧꯕꯥꯜ ꯕꯖꯥꯔꯗ ꯊꯦꯡꯅꯩꯌꯦ ꯑꯣ ꯑꯩ ꯉꯔꯥꯡꯐꯧ ꯊꯧꯕꯥꯜ ꯉꯁꯥꯏ ꯑꯌꯨꯛ ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯏꯄ꯭ꯋꯥ ꯅꯨꯄꯥ ꯑꯃꯒꯤꯀꯣ ꯁꯣꯔꯥꯠ ꯇꯥꯏꯌꯦꯕꯀꯣ ꯉꯔꯥꯡ ꯑꯗꯨꯒꯤ ꯀꯩꯅꯣꯝ ꯍꯥꯏꯕꯅꯤ ꯈꯪꯗ꯭ꯔꯦ ꯀꯥꯎꯔꯦ ꯏꯁꯩ ꯍꯩꯇꯦ ꯄꯥꯔ ꯏꯟꯅ ꯐꯤ ꯇꯧꯕꯗꯨꯅꯦꯕꯀꯣ ꯈꯪꯗꯤ ꯈꯪꯉꯦ ꯑꯗꯨꯒ ꯍꯩꯇ꯭ꯔꯦ ꯁꯛꯄ ꯀꯩꯅꯣ ꯂꯥꯏꯛ
सा रे बच्चो अरे कहना क्या चाहते हो भाई माइद उबꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯃꯥꯏꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯥꯏ ꯖꯥꯊꯤꯅ ꯇꯧꯗ꯭ꯔꯥ ꯑꯁꯦꯡ ꯎꯔꯀꯥꯟ ꯈꯪꯕꯅꯦꯕ ꯐꯖꯅ ꯊꯨꯡꯕꯅꯦ ꯅꯥꯀꯟꯗ ꯄꯣꯠ ꯄꯥꯏꯔꯤꯔꯣ ꯑꯃꯗꯨꯕꯣ ꯀꯩꯅꯣ ꯄꯣꯠ ꯄꯥꯏꯔꯤꯔꯣꯕꯣ ꯇꯥꯃꯣꯔꯣ ꯃꯥ ꯐꯣꯟ ꯀꯟꯅ ꯌꯦꯡꯉꯤ ꯑꯗꯨ ꯑꯩ ꯃꯥꯏ ꯈꯣꯡ ꯄꯥꯏꯕꯤꯔꯤꯅꯦ ꯈꯣꯡꯗ ꯅꯥꯕꯗꯣ ꯑꯗꯨꯒꯤ ꯄꯥꯏꯕꯤꯕ ꯐꯣꯟ ꯌꯦꯡꯉꯤ ꯃꯥ ꯀꯟꯅ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯎ ꯉꯁꯤ ꯎꯅꯔꯤꯕ ꯑꯩꯍꯥꯛꯁꯦ ꯏꯁꯩꯗꯣ ꯁꯣꯔꯣꯛ ꯑꯁ ꯑꯗꯨꯗꯤ ꯂꯤꯃꯟꯗꯅ ꯌꯥꯗ꯭ꯔꯦꯗ ꯗꯣꯛꯇꯔ ꯌꯦꯡꯗ꯭ꯔꯣ ꯆꯦꯒꯤ ꯃꯥꯏꯗꯣ ꯌꯦꯡꯉꯦ ꯃꯣꯂꯣꯝ ꯀꯩꯀꯥꯕꯨꯗꯤ ꯇꯩ ꯐꯔꯛꯏꯅꯦ ꯐꯕꯗꯤ ꯍꯥꯏꯗꯤ ꯃꯌꯥꯝ ꯃꯇꯨꯝ ꯃꯇꯨꯝ ꯆꯥꯎ ꯆꯥꯎ ꯇꯧꯔꯝꯃꯦꯕꯀꯣ ꯑꯗꯨꯗ ꯁꯤꯁꯦ ꯑꯩꯅ ꯈꯣꯠꯇꯠꯈꯤꯕꯒꯤ ꯗꯥꯛꯅꯦꯕ ꯀꯩꯅꯣ ꯃꯁꯥꯅ ꯍꯥꯏꯗꯤ ꯃꯨꯜꯂꯒ ꯂꯣꯏꯈꯤꯕ ꯑꯣꯏꯗꯤ ꯇꯥꯔꯣꯏꯗꯕ ꯑꯩꯅ ꯈꯤꯇꯪ ꯈꯤꯇꯪ ꯍꯧꯔꯛꯄꯗ ꯂꯣꯏ ꯈꯣꯠꯇꯠꯄꯒꯤꯅꯦ ꯀꯩꯅꯣ ꯗꯥꯛ ꯇꯥꯍꯧꯕ ꯑꯩ ꯑꯃꯨꯛ ꯅꯪꯂꯗꯤ ꯂꯥꯛꯀꯦ ꯋꯥꯔꯤ ꯇꯥꯔꯨꯈꯤꯒꯦ ꯏꯃꯥꯟꯅꯕꯤꯅ ꯀꯧꯔꯛꯑꯦ ꯍꯥꯏ ꯍꯣꯏ ꯍꯣꯏ ꯇꯥꯔꯣ ꯇꯥꯔꯣ ꯆꯥꯛ ꯂꯥꯝꯃꯛꯑꯦ ꯆꯥꯛ ꯂꯥꯝꯃꯛꯑꯦ ꯆꯥꯛ ꯂꯥꯝꯃꯛꯑꯦ ꯊꯣꯡꯉꯣꯔꯥ ꯑꯥꯔ ꯖꯦ ꯀꯄꯜ ꯑꯩꯅ ꯅꯪꯒꯤ ꯑꯟꯁꯞꯁꯀ꯭ꯔꯥꯏꯞ ꯇꯧꯔꯅꯤꯀꯣ ꯑꯩꯒꯤ ꯍꯟꯕꯤꯔꯛꯇꯦꯒ ꯍꯥꯏꯁꯤꯗꯤ ꯑꯩꯗꯣ ꯐꯣꯟꯗꯣ ꯌꯦꯡꯕꯗꯅꯦ ꯀꯌꯥ ꯀꯩꯅꯣ ꯇꯧꯗꯕ ꯑꯗꯨꯅꯅꯦ ꯁꯞꯁꯀ꯭ꯔꯥꯏꯕꯔ ꯌꯥꯝ ꯀꯩꯝ ꯀꯥꯟꯅꯗꯕꯅꯤꯗ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗꯣ ꯌꯦꯡꯕꯤꯔ ꯂꯣꯏꯔꯦ ꯃꯤꯅ ꯍꯣꯏ ꯁꯞꯁꯀ꯭ꯔꯥꯏꯕꯔ ꯌꯥꯝꯕꯁꯦ ꯁꯨꯝ ꯅꯨꯡꯉꯥꯏꯕꯨꯗꯤ ꯅꯨꯡꯉꯥꯏꯀꯣ ꯑꯗꯨ ꯑꯣꯏꯔꯁꯨ ꯀꯩꯁꯨ ꯌꯥꯝꯅ ꯁꯞꯁꯀ꯭ꯔꯥꯏꯕꯔꯗ ꯆꯠꯇꯦꯕ 10K ꯁꯞꯁꯀ꯭ꯔꯥꯏꯕꯔ ꯌꯧꯈ꯭ꯔꯗꯤ ꯅꯪꯒꯤ ꯁꯞꯁꯀ꯭ꯔꯥꯏꯕꯔꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯦ ꯑꯗꯨꯝ ꯚ꯭ꯌꯨꯗ ꯆꯠꯂꯦ ꯑꯩꯁꯨ ꯎꯔꯤꯟ ꯉꯥꯛꯇ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯃꯦ ꯆꯦꯒꯤ ꯑꯗꯨꯃꯥꯏꯅ ꯗꯥꯛꯁꯨ ꯌꯥꯝ ꯂꯩꯔꯝꯃꯦ ꯍꯧꯖꯤꯛ ꯑꯌꯥꯝꯕ ꯗꯥꯛ ꯂꯣꯏꯅ ꯐꯔꯦ ꯃꯣꯂꯣꯝ ꯑꯃꯗꯤ ꯇꯩꯕꯗꯒꯤ ꯍꯩꯌꯦ ꯄꯤꯝꯄ꯭ꯂꯦꯛꯁ ꯖꯦꯜ ꯁꯤꯒꯤ ꯃꯣꯂꯣꯝꯁꯦ ꯌꯨꯁ ꯇꯧꯕ ꯌꯥꯝ ꯐꯕꯅꯦ 2 weeksꯇ ꯔꯤꯖꯜ ꯈꯪꯕ ꯉꯝꯕꯅꯦ ꯑꯩꯁꯨ ꯐꯈ꯭ꯔꯦ ꯏꯇꯩꯃ ꯑꯣ ꯑꯗꯨꯀꯣ ꯍꯥꯏꯗꯤ ꯑꯩꯗꯣ ꯀ꯭ꯔꯤꯝ ꯀꯩꯀꯥꯁꯦ ꯇꯩꯕꯁꯦ ꯀꯤꯔꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯗꯀꯣ ꯆꯥꯟꯅꯗꯕꯗꯣ ꯌꯥꯝꯅ ꯆꯥꯟꯅꯒꯟꯗꯦꯕ ꯃꯥꯏꯁꯤꯁꯨꯀꯣ ꯌꯥꯝ ꯑꯣꯏꯂꯤ ꯑꯣꯏꯕꯀꯣ ꯍꯥꯏꯔꯤꯁꯦ ꯌꯦꯡꯉꯨꯅꯦ ꯁꯨꯃꯥꯏꯅ ꯅꯥꯟꯕꯗꯀꯣ ꯁꯤ ꯈꯨꯠꯁꯦ ꯀꯩꯅꯣ ꯊꯥꯎ ꯐꯖꯅ ꯇꯩꯕꯅꯦꯕ ꯍꯥꯏꯗꯤ ꯐꯖꯅ ꯈꯪꯕꯅꯦꯕ ꯅꯥꯟꯕ ꯀꯥꯟꯗꯅꯦ ꯏꯁꯩ ꯁꯛꯁꯦꯒ ꯍꯥꯏꯕꯗ ꯁꯌꯥ ꯍꯥꯏ ꯁꯌꯥ ꯏꯁꯩꯗꯣ ꯐꯥꯕꯥꯠꯇꯕ ꯁꯥꯒ ꯐꯥꯗꯕꯒꯤ ꯄꯪꯇꯠꯇ ꯇꯠꯄ ꯍꯥꯏꯇꯥꯔꯦ
ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯑꯩ ꯆꯥꯛ ꯅꯨꯡ ꯊꯣꯡꯕ ꯊꯥꯛꯄ ꯇꯧꯔꯨꯈꯤꯒꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯕꯥꯏ 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 ꯇꯜꯂꯦ ꯋꯥ ꯉꯥꯡꯕ ꯋꯥꯁꯜꯂꯛꯑꯦ